ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯪꯂꯩ ꯂꯩꯄꯨꯡ ꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯁꯣꯛ ꯈꯣꯏꯔꯛꯄꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯇꯥꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕ ꯃꯇꯝꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯣꯏꯅ ꯑꯗꯣꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯇꯝꯗ ꯕꯦꯜ ꯑꯥꯏꯀꯣꯟꯗꯨꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯂꯩꯁꯅꯥ ꯀꯧꯏ꯫ ꯋꯥꯔꯤꯁꯤ ꯑꯩꯅ ꯒꯔꯜ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯣ ꯑꯩꯅ ꯀ꯭ꯂꯥꯁ 12 ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯍꯣꯁꯇꯦꯜꯗ ꯑꯩꯁꯤ ꯂꯥꯛꯄꯅꯤ꯫ ꯏꯃꯥꯟꯅꯕꯤ ꯔꯦꯅꯨꯒ ꯊꯣꯏꯕꯤꯒꯅ ꯆꯪꯂꯁꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯍꯣꯁꯇꯦꯜꯗ ꯆꯪꯂꯛꯈꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯀ꯭ꯂꯥꯁ 3ꯗꯒꯤ ꯍꯧꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅꯤ, ꯀ꯭ꯂꯥꯁ 12 ꯐꯥꯎꯕꯗ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯇꯝ ꯑꯗꯨ ꯅꯣꯕꯦꯝꯕꯔ ꯊꯥꯅꯤ, ꯅꯤꯡꯊꯝ ꯊꯥ ꯃꯇꯝꯁꯨ ꯑꯣꯏꯔꯛꯄꯒꯤ ꯌꯥꯝꯅ ꯏꯪꯉꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯑꯗꯨ ꯑꯣꯖꯥ ꯅꯨꯄꯥ ꯑꯃꯅ ꯆꯂꯥꯏꯕꯅꯤ꯫ ꯑꯣꯖꯥ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯐꯃꯟꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯆꯪꯂꯛꯄ ꯅꯨꯃꯤꯠ 15ꯅꯤꯃꯨꯛ ꯁꯨꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝꯗꯅꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯁꯨ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯔꯨꯝ ꯑꯃꯗ ꯃꯤ 10 ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕ ꯃꯈꯣꯏ ꯁꯥꯇ꯭ꯔꯤ 5 ꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯁꯦ ꯄꯨꯂꯞ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯕꯅꯤ꯫ ꯔꯨꯝ ꯑꯃꯈꯛꯇꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯑꯩꯁꯦ ꯀ꯭ꯂꯥꯁꯇ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯣꯖꯥ ꯂꯥꯛꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯔꯨꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯄꯥꯃꯤꯟꯅꯔꯝꯃꯤ꯫ ꯀꯥ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯑꯁꯤ 10 ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯊꯣꯏꯅꯁꯨ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯗꯕꯒꯤ ꯍꯧꯅꯕꯤ ꯃꯥꯒꯤ ꯄꯥꯅꯤꯡꯕ ꯃꯐꯝꯗ ꯄꯥꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯄꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯣꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩ꯫ ꯑꯩꯅ ꯁꯨꯝ ꯄꯥꯔꯤꯉꯩ ꯃꯇꯝꯗ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯐꯥꯟ ꯑꯃ ꯊꯥꯡꯒꯠꯂꯒ ꯊꯥꯗꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯁꯤ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯑꯩꯈꯣꯏꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯅ ꯈꯨꯝꯃꯤ꯫ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯃꯨꯛ ꯄꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯁꯨ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯥꯡꯕ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯗꯨꯃꯛ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯝ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯩꯁꯨ ꯏꯁꯥꯁꯤ ꯄꯪꯈꯪꯗ ꯈꯪꯏ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯔꯨꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯈꯥꯗ ꯅꯣꯟꯊꯔꯒ ꯑꯩꯁꯦ ꯄꯥꯕ ꯃꯔꯝꯅ ꯅꯣꯡꯈꯠꯂꯒ ꯑꯃꯠꯇ ꯌꯦꯡꯗꯕꯅꯤ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯁꯨ ꯇꯨꯝꯂꯒꯦ ꯆꯪꯉꯒꯦ ꯍꯥꯏꯗꯅ ꯑꯃꯃꯝꯇ ꯂꯣꯏꯅ ꯆꯪꯈꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯕ ꯇꯧꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ꯫ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯈꯔꯁꯨ ꯐꯠꯂꯛꯇꯦ꯫ ꯑꯗꯨꯅ ꯇꯦꯁ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯐꯦꯜ ꯇꯥꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯁꯤ ꯇꯦꯁ ꯇꯧꯕꯗ ꯄꯥꯁ ꯇꯧꯅꯕ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯊꯦꯡꯅ ꯄꯥꯕꯁꯤ ꯑꯗꯨꯃꯛ ꯇꯧꯔꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨ ꯄꯨꯡ 10 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯑꯩꯁꯨ ꯕꯣꯔꯗꯤꯡꯒꯤ ꯑꯣꯖꯥ ꯋꯥꯔꯗꯦꯟ ꯑꯗꯨ ꯂꯩꯇꯦ, ꯍꯥꯏꯗꯤ ꯃꯍꯥꯛꯀꯤ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯒꯗꯕ ꯂꯩ꯫ ꯁꯨꯇꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯕꯣꯔꯗꯤꯡ ꯂꯤꯡꯈꯠꯂꯤꯕ ꯁꯥꯔ ꯑꯣꯖꯥꯁꯤꯅ ꯃꯍꯥꯛꯅ ꯆꯂꯥꯏꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯅꯨꯄꯤ ꯋꯥꯔꯗꯦꯟ ꯑꯗꯨ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯍꯥꯛꯅ ꯁꯦꯟꯅꯒꯦ ꯍꯥꯏꯗꯅ ꯁꯦꯟꯅꯕꯅꯤ꯫ ꯃꯩ ꯃꯨꯠꯊꯠꯀꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯄ꯭ꯔꯞ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯋꯥꯏꯠ ꯕꯣꯔꯗ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯃꯥꯔꯀꯔ ꯑꯗꯨ ꯃꯈꯥꯗ ꯄꯨꯞ ꯂꯥꯎꯅ ꯇꯥꯔꯛꯂꯦ꯫ ꯏꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯥꯔꯀꯔ ꯑꯗꯨꯗ ꯌꯦꯡꯊꯩ꯫ ꯑꯗꯨꯒꯗꯤ ꯏꯁꯥꯁꯦ ꯀꯩꯁꯨ ꯊꯣꯏꯅ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯃꯥꯔꯀꯔ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯕ ꯃꯇꯝꯗ ꯑꯩꯁꯦ ꯃꯊꯛꯂꯣꯝꯗ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯠ ꯑꯣꯐ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯑꯩꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤ ꯁꯟꯙ꯭ꯌꯥ ꯀꯧꯕ ꯑꯃꯗꯤ ꯂꯩ꯫ ꯃꯍꯥꯛꯇꯤ ꯇꯨꯝꯂꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯦꯡꯁꯤꯜꯂꯤꯕ ꯆꯂꯥꯏꯔꯤꯕ ꯍꯥꯏꯗꯤ ꯍꯣꯁꯇꯦꯜ ꯑꯁꯤꯕꯨ ꯆꯂꯥꯏꯔꯤꯕ ꯑꯣꯖꯥ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯁꯤ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯌꯦꯡꯁꯤꯟꯕꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ, ꯍꯥꯏꯕꯗꯤ ꯋꯥꯔꯗꯦꯟ ꯑꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯨꯡ 10 ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯛ ꯂꯥꯡꯏ꯫ ꯑꯇꯣꯞꯄ ꯔꯨꯝꯗꯁꯨ ꯑꯗꯨꯃꯛ ꯂꯥꯡꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ, ꯑꯩꯈꯣꯏꯁꯤ ꯑꯣꯖꯥ ꯂꯥꯛꯇꯨꯅ, ꯍꯥꯏꯕꯗꯤ ꯇ꯭ꯌꯨꯁꯟꯒꯤ ꯑꯣꯖꯥ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯊꯣꯛ ꯄꯥꯁꯤꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯤ ꯂꯩꯔꯝꯃꯤ꯫ ꯄꯨꯡ 10 ꯇꯥꯔꯝꯗꯥꯏ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ
ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯁꯦꯟꯅꯔꯤꯕ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯥ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯤꯡꯗ ꯄꯥꯟꯅꯔꯨꯔꯣ ꯑꯣꯖꯥꯁꯦ ꯑꯦꯃꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯂꯦ ꯑꯩ ꯈꯔ ꯊꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯗꯣꯂꯤ ꯒꯦꯠ ꯑꯁꯤ ꯑꯣꯖꯥꯗ ꯂꯣꯟꯁꯤꯜꯂꯨ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯅ ꯁꯥꯔ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯏꯃꯥꯟꯅꯕꯤ ꯗꯣꯂꯤ ꯑꯗꯨꯁꯨ ꯒꯦꯠ ꯂꯣꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯆꯥꯔꯂꯤ ꯒꯦꯝ ꯑꯗꯨ ꯁꯥꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯇꯜꯂꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯆꯥꯔꯂꯤ ꯍꯥꯏꯔꯤꯕ ꯒꯦꯝ ꯑꯁꯤ ꯃꯤꯅ ꯌꯦꯡꯕ ꯃꯇꯝꯗ ꯚꯨꯠ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯐꯥꯒꯤ ꯐꯔꯥꯡ ꯑꯣꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯈꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯁꯥꯟꯅꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯁꯦꯜ ꯌꯥꯏ ꯍꯥꯏꯗꯅ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ ꯃꯈꯣꯏ ꯂꯣꯏꯅ ꯌꯥꯅꯔꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯏꯃꯥꯟꯅꯕꯤ ꯗꯣꯂꯤ ꯑꯁꯤ ꯀꯦꯟꯗꯜ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯆꯦꯗ ꯀꯩꯅꯣ ꯈꯔ ꯏꯔꯒ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ ꯁꯥꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯃꯅꯨꯡ ꯑꯁꯤ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯜꯂꯛꯏ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯇꯥꯔꯛꯂꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯒ ꯑꯗꯨꯃꯛ ꯍꯥꯏꯅꯔꯝꯃꯤ ꯀꯥꯒꯤ ꯃꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯦꯛꯇ ꯄꯨꯠ ꯂꯥꯎꯅ ꯃꯨꯠꯈꯤ ꯑꯗꯨꯒ ꯀꯦꯟꯗꯜ ꯑꯃꯈꯛꯇꯃꯛ ꯊꯥꯜꯂꯤ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯑꯁ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯣꯕ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯑꯩꯗꯤ ꯏꯁꯥꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯍꯩ ꯉꯥꯏꯈꯣꯗ ꯁꯥꯟꯅꯕꯁꯦ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯗꯅ ꯇꯨꯝꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯕ ꯅꯠꯇꯦ ꯑꯁ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯐꯕꯗꯤ ꯑꯃꯠꯇ ꯅꯠꯇꯦꯀꯣ ꯍꯌꯦꯡ ꯀꯣꯟꯅꯊꯪꯗ ꯐꯠꯇꯕ ꯉꯥꯛꯇ ꯑꯣꯏꯔꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯣꯏꯅꯦ ꯐꯠꯇꯕ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯐꯠꯇ꯭ꯔꯦꯗꯅ ꯑꯐꯕ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯐꯔꯦꯗꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯥꯒꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯕꯦꯔꯟꯗꯥ ꯑꯁꯤ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯄꯅꯤ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯃꯄꯥꯜꯗ ꯅꯨꯡꯁꯤꯠ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯄꯒ ꯑꯩꯈꯣꯏꯁꯤ ꯃꯥꯒꯤ ꯊꯣꯛꯄ ꯌꯦꯡꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯊꯣꯏꯕꯤ ꯃꯄꯥꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯂꯒ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯤꯕꯁꯤ ꯑꯁꯤꯕꯨ ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯩ ꯉꯥꯏꯈꯣꯗ ꯑꯩꯁꯨ ꯈꯪꯗꯦ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯄꯥꯜꯒꯤ ꯊꯣꯡ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯄꯒ ꯊꯣꯡ ꯑꯁꯤ ꯒꯦ ꯂꯥꯎꯅ ꯍꯦꯛꯇ ꯍꯥꯡꯗꯣꯔꯛꯏ ꯃꯇꯧꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯏꯃꯥꯟꯅꯕꯤ ꯂꯩꯃꯤꯟꯅꯔꯤꯕ ꯊꯣꯏꯕꯤꯒ ꯔꯦꯅꯨꯒꯁꯨ ꯀꯤꯔꯦ ꯍꯥꯏꯗꯅ ꯇꯧꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯁꯤꯗ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯗꯨꯁꯨ ꯐꯨꯠ ꯂꯥꯎꯅ ꯍꯦꯛꯇ ꯃꯨꯠꯈꯤ ꯑꯁꯨꯝꯅ ꯍꯦꯛ ꯃꯨꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯀꯤꯔꯦ ꯍꯥꯏꯗꯅ ꯈꯥꯔꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯍꯦꯛꯇ ꯆꯦꯟꯅꯩ ꯑꯩꯗꯤ ꯀꯥꯆꯤꯜ ꯑꯁꯤꯗ ꯏꯁꯥꯁꯤ ꯇꯨꯄꯛ ꯇꯥꯁꯤꯜꯂꯒ ꯐꯤ ꯑꯗꯨ ꯏꯜꯂꯒ ꯑꯩꯁꯦ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯥꯔꯥꯏ ꯈꯪꯗꯅ ꯆꯦꯟꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯑꯁꯤꯁꯨ ꯄꯨꯝꯅꯃꯛ ꯍꯦꯛꯇ ꯃꯝꯃꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯕꯗꯨꯗ ꯑꯩꯁꯤ ꯀꯞꯅ ꯏꯃꯥꯟꯅꯕꯤ ꯔꯦꯅꯨꯒ ꯊꯣꯏꯕꯤꯒꯗꯨ ꯀꯧꯏ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯀꯧꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯑꯩꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯂꯩꯔꯝꯃꯤ ꯔꯦꯅꯨ ꯊꯣꯏꯕꯤ ꯑꯩꯁꯦ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯏꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯤꯔꯨꯅꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛꯅꯤ ꯑꯩꯅ ꯏꯜꯂꯤꯕ ꯐꯤ ꯀꯝꯄꯜ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯈꯠꯂꯛꯄꯒꯨꯝꯅ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯀꯝꯄꯜ ꯑꯁꯤꯁꯨ ꯃꯊꯛꯂꯣꯝꯗ ꯈꯔ ꯆꯤꯡꯈꯠꯂꯛꯄꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯏꯃꯥꯟꯅꯕꯤ ꯔꯦꯅꯨ ꯊꯣꯏꯕꯤ ꯃꯈꯣꯏꯁꯤ ꯀꯧꯔꯒ ꯑꯩꯁꯤ ꯌꯥꯝꯅ ꯀꯞꯄꯤ ꯃꯈꯣꯏꯅꯁꯨ ꯀꯞꯀꯅꯨ ꯍꯥꯏꯗꯅ ꯊꯦꯝꯃꯛꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯄꯥꯜꯗꯒꯤ ꯏꯃꯥꯟꯅꯕꯤ ꯈꯔ ꯀꯧꯔꯛꯂꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯏ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯣ ꯍꯥꯏꯗꯅ ꯀꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯁꯨ ꯏꯉꯛꯂꯤ ꯉꯁꯥꯏꯗꯤ ꯊꯣꯡ ꯑꯁꯤ ꯈꯪꯉꯥꯏ ꯍꯥꯏꯗꯣꯔꯛꯂꯒ ꯃꯌꯥꯝ ꯆꯦꯟꯊꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯣꯡ ꯑꯁꯤ ꯅꯨꯡꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯇꯨꯅ ꯈꯪꯉꯥꯏ ꯍꯥꯏꯗꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯡꯗꯣꯔꯛꯂꯣ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟꯒꯤ ꯏꯃꯥꯡ ꯃꯥꯡꯂꯦ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯅ ꯔꯦꯅꯨ ꯊꯣꯏꯕꯤ ꯂꯩꯁꯅꯥ ꯅꯈꯣꯏꯈꯔ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯅꯈꯣꯏ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯔꯛꯈꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕꯗꯣ ꯈꯪꯂꯕ ꯃꯇꯝꯗ ꯄ꯭ꯔꯞ ꯊꯣꯛꯂꯦ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯩ ꯉꯁꯤꯃꯨꯛꯁꯨ ꯀꯥꯎꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯊꯛ ꯅꯤꯛꯏ ꯀꯥ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯑꯩꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯏꯃꯥꯟꯅꯕꯤ ꯊꯣꯏꯕꯤꯒꯩꯒꯁꯤ ꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯏ ꯍꯥꯏꯗꯅ ꯑꯩꯗꯤ ꯑꯍꯤꯡꯗ ꯃꯤꯀꯞ ꯊꯣꯔꯛꯈꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕꯤ ꯊꯣꯏꯕꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯧꯗꯣꯛꯄꯗ ꯃꯍꯥꯛꯇꯤ ꯃꯃꯤꯠ ꯑꯁꯤ ꯐꯥꯛꯂꯤ ꯊꯣꯏꯕꯤ ꯁꯦ ꯑꯩ ꯈꯣꯡ ꯑꯝꯇ ꯍꯥꯝꯈꯤꯕ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ ꯑꯩ ꯏꯁꯥꯁꯤ ꯀꯤꯔꯦ ꯇꯧꯕꯅꯤ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯤ ꯋꯥꯁꯔꯨꯝ ꯇꯥꯅ ꯂꯥꯛꯄꯅꯤ ꯋꯥꯁꯔꯨꯝ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯊꯣꯏꯕꯤꯗꯤ ꯃꯄꯥꯜ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯦ
nang manungda oina sanglaga tawro haidana imanabi thoibina hairaki aisu hoi haidana manungda sangsilli aduga washroom da mapal thokpa loisilaba matungda mai asi thokke taramdagi matamda phutlaung ekta mutki maduda aisu isase khangpa pakhalakle kharanaga ki ganbane mai asi mamkhibaduda ise maraga thorakle asumna maraga tholakpa matamda thong hangtokpha mapa jaga lairiba maike somda ise maraga lakpa matamda thong phauti hangtokle aduga washroom gi mapal de hek tholakpa matam aduda kariguma posak amada monmon lauba amada ise paisilori aisu isase swai lawi monmon lauba ma paisilubadasu ing lawi aisi thoibi haidana kawi mi ki makhut ki mawngdani aina paisilori bado musil muna mi gi mitamda lairami aigi wakaldana thoibi wairaboi khaluri adugadi thoibi na mapal dagi how kai haige nang khara thuna tholaklo khara thuna sangnaba tawrasi adana mahakna hairaklami mahakna dum hek hairakpa matam maduda isi khamprek khangle washroom gi manungda lairiba tep adasu ising joro taraklami madugi matam maduda isi mamangda lairibado kanano haidana aisi phatlai khatuna yingluba matamda musil muraba misak ama mapung marai phana miyoiba amagi matawgumna lairami madu urakpaduda isu isasi amna kana lauraga adum wan thakirami senthorappa matamda karigumba posak amada yasinduna aina gyan tarakpa matamda imanabi makhoi khara tawraga isi laikatna duna lairami ain he gyan tarakpa matamda kaidawragi hadana makhoina hanglai aisu yamna kapi yamna kire hadana imanabi mayamda isi kire hadana aina pauk tami aina sumna hai Charlie sanarubudo maduna oira male Charlie gi thawaiduna laaga akhoi tamnarabra karino mati tawre ai hostel asi laibade sasi amna kire asumne khairuba matamda niru kai manabi doli kana as tanin dibema nangaurabro kadai dagi butno asuk yamna saukhlaklaba matam asida haujikse science ki jugni asumna hairakhi ai sui manabi singna dumna hek hairakpa matam maduda yamna nungairamde ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯝ ꯖꯅꯋꯥꯔꯤ ꯊꯥ ꯌꯧꯁꯤꯜꯂꯛꯂꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯏꯃꯥꯟꯅꯕꯤ ꯗꯣꯂꯤ ꯑꯁꯤ ꯃꯍꯥꯛ ꯃꯊꯟꯇ ꯋꯥꯁꯔꯨꯝꯗ ꯆꯪꯂꯨꯕꯅꯤ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯁꯤ ꯆꯦꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯍꯥꯛꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯩ ꯏꯃꯥꯟꯅꯕꯤ ꯗꯣꯂꯤꯗ ꯑꯩꯅ ꯗꯣꯂꯤ ꯅꯪꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯊꯥꯖꯈꯤꯗꯕꯗꯣ ꯑꯩꯗꯤ ꯊꯥꯖꯩ ꯈꯪꯗꯦ ꯃꯨꯁꯤꯟꯒ ꯃꯨꯔꯒ ꯋꯥꯡ ꯆꯥꯎꯅ ꯃꯃꯤꯠ ꯃꯅꯥ ꯀꯛꯇꯣ ꯑꯩ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯖꯩ ꯑꯁꯤ ꯍꯥꯏꯔꯒ ꯗꯣꯂꯤꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯗꯣꯂꯤ ꯏꯕꯥꯅꯤ ꯄꯨꯂꯞ ꯄꯨꯟꯅ ꯋꯥꯁꯔꯨꯝꯗ ꯆꯪꯁꯤ ꯍꯥꯏꯗꯅ ꯃꯥ ꯃꯊꯟꯇ ꯆꯪꯕ ꯀꯤꯖꯩ ꯍꯥꯏꯗꯅ ꯃꯥꯒ ꯑꯩꯒꯁꯤ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯗꯣꯂꯤꯅ ꯏꯇꯥ ꯅꯪ ꯁꯤꯗꯩꯁꯤꯗ ꯂꯩꯔꯝꯒꯦꯔꯥ ꯍꯣꯏ ꯂꯩꯔꯝꯃꯒꯦ ꯅꯪ ꯆꯪꯖꯔꯣ ꯍꯥꯏꯗꯅ ꯗꯣꯂꯤꯗꯣ ꯆꯪꯍꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯋꯥꯁꯔꯨꯝ ꯆꯪꯉꯤꯕꯗꯨꯁꯨ ꯈꯔꯗꯤ ꯀꯨꯏ ꯑꯩꯁꯦ ꯃꯄꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡ ꯃꯄꯥꯗꯣ ꯃꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯃꯤ ꯇꯥꯕ ꯍꯧꯔꯛꯂꯦ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯅꯨꯄꯥꯗꯣ ꯃꯃꯤꯠ ꯃꯅꯥ ꯉꯧꯔꯣꯛ ꯉꯧꯔꯒ ꯃꯁꯥ ꯄꯨꯝꯕ ꯅꯨꯄꯥꯒꯤ ꯃꯨꯔꯇꯤꯒꯨꯝꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯥꯁꯤ ꯀꯤꯕꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯑꯁꯤ ꯁꯥꯈ꯭ꯔꯦ ꯑꯩꯁꯤ ꯏꯃꯥ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯗꯣꯂꯤꯁꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛꯁꯨ ꯎꯔꯕꯖꯥꯠꯅꯤ ꯃꯥꯒ ꯑꯩꯒꯁꯤ ꯄꯨꯂꯞ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯕ ꯃꯇꯝꯗ ꯃꯥꯒ ꯑꯩꯒ ꯈꯨꯗꯥꯡ ꯑꯁꯤ ꯄꯨꯂꯞ ꯄꯨꯟꯅ ꯁꯝꯃꯤꯟꯅꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯊꯣꯔꯛꯂꯕ ꯃꯇꯝꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯗꯣꯂꯤꯗ ꯑꯩꯅ ꯋꯥꯁꯔꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯑꯩ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯐꯔꯦꯁꯤ ꯔꯨꯝ ꯑꯁꯤꯗ ꯈꯔ ꯊꯨꯅ ꯆꯪꯂꯁꯤ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯅꯨꯃꯤꯠꯇꯨꯃꯗꯤ ꯗꯣꯂꯤ ꯏꯕꯥꯅꯤꯁꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯦ ꯑꯇꯩ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯀꯤꯔꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯋꯥꯔꯤ ꯑꯃꯠꯇ ꯇꯝꯗ꯭ꯔꯦ ꯑꯁꯨꯝ ꯇꯧꯗꯅ ꯗꯣꯂꯤ ꯏꯕꯥꯅꯤ ꯈꯛꯇ ꯔꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯦ ꯃꯈꯣꯏ ꯑꯇꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯣꯏꯅ ꯆꯠꯍꯧꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯐꯥꯒꯤꯗꯒꯤ ꯄꯨꯡ ꯑꯁꯤꯁꯨ 11:30 ꯇꯥꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯁꯨ ꯇꯨꯝꯅꯕ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯪꯂꯛꯄꯅꯤ ꯔꯦꯅꯨꯒ ꯊꯣꯏꯕꯤꯒ ꯆꯪꯂꯛꯂꯦ ꯔꯦꯅꯨꯅ ꯊꯣꯏꯕꯤ ꯃꯄꯥꯟ ꯑꯃꯨꯛꯇꯪ ꯊꯣꯛꯑꯁꯤꯔꯥ ꯋꯥꯁꯔꯨꯝꯗ ꯆꯪꯉꯨꯁꯤ ꯑꯁ ꯑꯩꯗꯤ ꯇꯜꯂꯦꯗ ꯂꯩꯍꯧꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯂꯩꯍꯧꯔꯣꯀꯣ ꯉꯥꯏꯈꯣ ꯔꯦꯅꯨ ꯅꯪꯒ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯧ ꯊꯣꯏꯕꯤꯒ ꯊꯣꯏꯕꯤ ꯆꯠꯂꯣ
ꯑꯩꯅ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯍꯣꯏ ꯆꯠꯃꯤꯟꯅꯔꯒꯦ ꯑꯁ ꯌꯥꯔꯦꯗ ꯑꯩ ꯏꯊꯟꯗ ꯑꯣꯏꯔꯁꯨ ꯆꯠꯂꯒꯦ ꯅꯈꯣꯏꯒꯤ ꯀꯤꯕꯒꯤ ꯍꯧꯅꯕꯤꯗꯣ ꯑꯩ ꯀꯤꯗꯦ ꯍꯥꯏꯗꯅ ꯔꯦꯅꯨꯗꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯃꯇꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤ ꯗꯣꯂꯤꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯇꯅꯀꯣ ꯊꯣꯏꯕꯤ ꯆꯠꯂꯣ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯧ ꯍꯥꯏꯕꯒ ꯇꯧꯕꯒ ꯔꯦꯅꯨꯗꯨ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗꯦ ꯑꯩꯈꯣꯏꯁꯤ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤ ꯃꯍꯥꯛ ꯂꯥꯛꯃꯟꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯂꯒ ꯌꯦꯡꯂꯨꯕꯅꯤ ꯔꯦꯅꯨꯗꯨ ꯁꯨꯐꯪ ꯐꯪꯗ꯭ꯔꯦ ꯗꯣꯂꯤ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯐꯪꯗ꯭ꯔꯤꯕꯁꯦ ꯉꯥꯏꯈꯣꯁꯦ ꯑꯁꯥꯏ ꯐꯥꯎꯕꯇꯪ ꯆꯠꯂꯒ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯔꯨꯝ ꯈꯨꯗꯤꯡꯒꯤ ꯆꯪꯗꯅ ꯌꯦꯡꯂꯨꯏ ꯑꯁꯨꯝꯅ ꯍꯦꯛ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤ ꯔꯦꯅꯨꯗꯨ ꯑꯇꯣꯞꯄ ꯀꯥꯗ ꯄꯨꯂꯞ ꯄꯨꯟꯅ ꯇꯥꯁꯤꯜꯂꯒ ꯃꯁꯥꯁꯤ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯄꯥꯈꯠꯄ ꯐꯥꯎꯔꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯔꯦꯅꯨ ꯍꯥꯏꯗꯅ ꯀꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯒ꯭ꯌꯥꯟꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯗꯣꯂꯤꯒ ꯊꯣꯏꯕꯤꯒꯗ ꯁꯤꯗꯤ ꯀꯥꯟꯅꯗꯦ ꯈꯔ ꯊꯨꯅ ꯄꯨꯁꯤꯟꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯄꯨꯁꯤꯜꯂꯤ ꯐꯅ ꯀꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯒ꯭ꯌꯥꯟꯗꯤ ꯁꯨꯡꯇꯥ ꯇꯥꯔꯛꯈꯤꯗꯦ ꯑꯁ ꯔꯦꯅꯨ ꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯔꯣꯁꯤ ꯍꯥꯏꯗꯅ ꯀꯧꯔꯕꯁꯨ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯔꯛꯈꯤꯗꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯗꯣꯂꯤꯅ ꯉꯥꯏꯈꯣ ꯁꯥꯔꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯣꯡꯕꯤ ꯅꯦꯅꯦꯗꯣ ꯑꯃꯨꯛꯇꯪ ꯀꯧꯔꯒ ꯄꯨꯂꯞ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯁꯤꯔꯥ ꯍꯣꯏ ꯃꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯄ꯭ꯔꯞ ꯆꯠꯂꯤ ꯊꯣꯏꯕꯤꯗ ꯔꯦꯅꯨꯁꯦ ꯑꯃꯨꯛꯇꯪ ꯁꯦꯟꯅꯔꯝꯃꯨ ꯅꯈꯣꯏ ꯈꯔ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯗꯅ ꯁꯤꯟꯅꯔꯝꯂꯦ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯞ ꯂꯥꯛꯂꯦ ꯒꯦꯠ ꯑꯗꯣ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯀꯇꯨꯛ ꯀꯔꯟ ꯆꯠꯄꯒꯤ ꯃꯇꯧꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯏꯁꯥ ꯁꯤꯡꯉꯛꯄꯅ ꯁꯨꯛꯈꯝ ꯊꯦꯡꯂꯦ ꯇꯨꯡ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯂꯥꯛꯂꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯂꯩꯔꯤꯕ ꯀꯨꯛ ꯅꯦꯅꯦꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯀꯧꯔꯤ ꯅꯦꯅꯦꯗꯨꯁꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯍꯪꯂꯦ ꯑꯩꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ ꯃꯗꯨꯗ ꯅꯦꯅꯦꯅ ꯍꯣꯏ ꯂꯥꯛꯑꯒꯦ ꯅꯦꯅꯦꯁꯨ ꯃꯁꯥꯁꯤ ꯏꯉꯛꯂꯕꯅꯤ ꯄ꯭ꯔꯞ ꯂꯥꯛꯂꯦ ꯅꯦꯅꯦ ꯂꯥꯛꯂꯕ ꯃꯇꯝꯗ ꯔꯦꯅꯨꯗꯨ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯔꯛꯇꯦ ꯅꯦꯅꯦꯅ ꯁꯔꯗ ꯐꯣꯟ ꯇꯧꯔꯕ ꯃꯇꯝꯗ ꯁꯔꯅꯁꯨ ꯅꯨꯄꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯥꯏꯕ ꯑꯃ ꯄꯨꯔꯛꯂꯕ ꯃꯇꯝꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯩꯅꯣ ꯈꯔ ꯇꯧꯔꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯕ ꯃꯇꯝꯗ ꯔꯦꯅꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯔꯦꯅꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ ꯑꯗꯨꯕꯨ ꯁꯥꯔꯅꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯕꯅꯤ ꯅꯈꯣꯏꯅ ꯋꯥꯈꯜꯗ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯁꯔꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯔꯨꯝꯗ ꯆꯪꯅꯔꯁꯤ ꯍꯥꯏꯗꯅ ꯆꯪꯅꯔꯛꯂꯕꯅꯤ ꯅꯨꯃꯤꯠꯇꯨ ꯃꯩ ꯑꯁꯤꯁꯨ ꯑꯉꯛꯄ ꯐꯪꯅ ꯈꯞꯄꯤ ꯑꯩꯈꯣꯏꯒꯤ ꯔꯨꯝꯗ ꯈꯞꯄꯤꯕ ꯃꯇꯧ ꯑꯗꯨ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛꯐꯛ ꯇꯧꯈꯤꯗ꯭ꯔꯤ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯈꯔ ꯊꯨꯅ ꯆꯪꯂꯁꯤ ꯍꯥꯏꯗꯅ ꯔꯨꯝ ꯐꯥꯎꯕ ꯂꯥꯛꯂꯦ ꯔꯨꯝ ꯃꯅꯨꯡ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯤ ꯊꯪꯅꯕ ꯔꯨꯝ ꯑꯁꯤꯗꯁꯨ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯑꯁꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯔꯨꯝꯒꯤ ꯊꯣꯡ ꯑꯁꯤꯁꯨ ꯈꯪꯍꯥꯏ ꯍꯥꯏꯗꯣꯔꯛꯂꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯈꯔ ꯊꯨꯅ ꯊꯤꯡꯖꯤꯜꯂꯨ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯤ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯨꯕꯗ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯛꯏ ꯐꯛꯂꯥꯡꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯛꯏ ꯃꯩꯁꯨ ꯌꯥꯝꯅ ꯈꯞꯄꯒ ꯑꯩꯈꯣꯏꯁꯤ ꯀꯤꯗꯅ ꯆꯦꯟꯊꯣꯔꯛꯂꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯀꯤꯅ ꯑꯍꯤꯡ ꯈꯨꯗꯤꯡꯁꯤ ꯅꯨꯄꯥ ꯑꯃ ꯕꯦꯔꯟꯗꯥꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯗꯨꯃꯛ ꯆꯠꯄꯒꯨꯝꯅ ꯃꯈꯣꯜꯁꯦ ꯑꯗꯨꯃꯛ ꯇꯥꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯁꯔꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯋꯥꯔꯗꯦꯟ ꯂꯩꯇꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯁꯔ ꯋꯥꯔꯗꯦꯟ ꯑꯃ ꯄꯨꯔꯛꯈꯤ ꯁꯔ ꯋꯥꯔꯗꯦꯟ ꯑꯁꯤ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯗꯤ ꯇꯧꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤ ꯔꯦꯅꯨ ꯑꯁꯤ ꯋꯥꯟꯊꯔꯛꯄ ꯃꯇꯝꯗ ꯃꯥꯏꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯌꯦꯡꯍꯜꯂꯨꯕꯗꯣ ꯃꯗꯨꯗ ꯂꯥꯏ ꯑꯣꯛꯅꯕꯒꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯩꯗꯤ ꯏꯁꯥꯁꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅꯁꯨ ꯊꯥꯖꯈꯤꯗꯕꯅꯤ ꯃꯔꯝꯗꯤ ꯆꯥꯂꯤ ꯁꯥꯟꯅꯔꯨꯕꯗꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯝꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯁꯨ ꯑꯗꯨꯃꯛ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯅꯕ ꯁꯔ ꯋꯥꯔꯗꯦꯟ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯇꯧꯔꯝꯕ ꯋꯥꯁꯔꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯊꯣꯛꯂꯝꯕ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯈꯤꯗꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯃꯇꯝ ꯋꯥꯁꯔꯨꯝ ꯆꯪꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ
Asumna matam khara lairaba matungda aikoisi exam thaba loisilaba matungda yumda thoknarakle. Ahanbagi wari simadi matang asida losinjare. Anisuba wari simuk mayamda khudol tamjarage. Aisi sugunudagini. Aigi ming boyai kawi. Matam aduda aikoisi inkhalakpa matamgi aduki matik yamna langpa matamni. Aiga tinariba imanaba singasisu pura maini. Aihenba nisapu sadi sadi. Yu nung thakpa khakta natana. Yu nebo hairadi yamna pamjaba imanaba ngaktani. Thawai phawba thadoklage haiba imanaba ngaktani. Numito aikoisu langmaidongda thabal lai haidana imanaba singasina sasi horakle. Aisu imaga babaga da satloge haidana hairami. Maduda imana. Hai, ngana hello. Thiengna halakpado tawba yaroi ko. Thong hangdo hangjin tawbadi yamna wai. As ima. Nasa pakhang pharak paibasi asigumba se khara tawba tare. Ai sale ko. Asi hairam laba matungda dumak lakle. Aikhoi marakta Jackson kauba imanaba ama yawi. Mahak support khara pura I haiduna aikhoi da thabal loiraga tawsi haidan hairaklami. Thabal ase aikhoi su songba yaba songli. Thabal ase loiraba matungda aikhoi se lamhang matek amada aikhoi se lakpani. Purum pantha adom da haidor lakli. Matam maduda ahingi pung ama ani tarakpa madugi matam goibaga misu itak tai. Adom da satlaga aikhoi se lamhang ama lai. Lamhang aduda aikhoi se pulap hamlaga yu su thakpa horakli. Yudu thaklaga penjaba imanaba ngaktanina makoi suwado setrang patrang yamna ngangba horakle. Aiti nakalama romda tumina lairaga yudu glass amani khak thaklaga dum tumina laibani. Pung adu su yengluba matamda pung ani tarakadore. Maduda aina khara thuna loiselo yumda khara thuna hannaba tawrasi aidana makoi su khara thaknarabanina yumda hannaba tawnarakle. Yu su khara wawri nisa singado palabanina mamita kaikeno khara su pangudu urakle. Wasoi mayam amasung ngang-ngang lakle. Aikhoi se singlomdagi thodorakpani. Singlomdagi thodoraklaga lamhang ama lai. Lamhang asisu habung ama saun hawi. Madugi khara laptakna nupi ama salibadusu haibadi habung adugi manak aduda nupi ama salibadu aikhoi surakle. Maduda laiminariba imanabasing saminariba imanabasing asina nisaga ngaubaga wasoi singasingangba hongnarakle. Maduda aina hai kaama hele ko kaama hele hairibasini tumina dumak salo. Asi hairaga aikhoi si nupi adugi manak waiduda imanabasing asi makhona yausilakpa matamda angakpani. Nupi adugi makhong nama yauramde. Madu ubada aikhoi si garido khami. Tanjaduda imanaba Dixon kauba ama mapal thongning lai haidana mahaksu prap garidudagi kumthakre. Mahakna sumna imanabadu mapal thoklaga laijingai matamda lakmande haidana aikhoi si amuk kumtharaga yenglubada mayado kongol karaga imanabasi makhada taraga lairamki. Aikhoi mayam asi pakhatnare. Masu yungawbani aikhoi su yungawbani. Khudak aduda nisaga loine hek halabajani. Imanabado laukhatnaba aikhoi si yamna kanna hotnaringai matamda aikhoi imang asida ngasai ukiba nupido amuk leplaga lairami. Madu urakpaduda aikhoi si labuk lomda sentharami. Laihawriba imanaba Dixon adudi mahaki masasi lengba lakpa amata ngamhaudrabani. Sorok adomda adumak laihawre. Imanaba Jackson itaw aidi mapal thoksile. Khungrao asida mapal thoksile. As nangi khungrao mapal thoksimba lairi. Imanaba Dixon ase kamai tawdoino. Gari masa ani sigi manak asida nupi ase adum lepaga lairi. Imanaba Dixon asisu makhada gyan manglaga dumak taduna lai. Kamai tawsairibano sibo. Haidana ngihaktangi matungda aikhoi si adum tumina lairami. Khara laptakna gari ama lakpado aikhoi surakle. Maduda imanaba Jackson tu ada gari ama laibase masida haipet changlaga haipetang hangusira. Haidana imanaba amaga aikhoi hom ase prap lai. Gari dugi manak yoramdagi matamda angakpagi matongni. Hausing ngihaktangi mamangda leplaga lairamba nupido swai lawn hekta mangki. Gari aduda aikhoi si khut khatlaga khamhalle. Gari masani. Gari masaduda tonglakpa halsing aduda aikhoina iyamba mateng amuta pangbiyo. Aikhoi si sapa pharak ama ita taraba. Ha nakhoi kaidawrage. Aikhoi su ngasai thokiba wari mayam singado loina tamle. Maduda iyamba ni du sumakhuta surup thaklaga lakpa maramna asumna swairaki. Aikhoi su khutta pariba surup basi thaktana laibani. Mafam jaga si ama matheng matamda kana gumba mata lalaga sanaba ngamdabani. Nupi ama thoi haidana. Adubu tangai phadana sataba yadaba satlabadi nakhutta mai asengba amadi pairaga salu. Aikhoi su kina lakpani. Lambi se khara khajikti sami haidana. Adubu nakhoina karigumba mata mateng niraktrabadi aikhoi su dumak thaukiba yarabani. Nakhoina khamlakpagi aikhoi se khamlabani.
ꯍꯥꯏꯗꯅ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕ ꯗꯤꯛꯁꯟ ꯑꯗꯨꯁꯨ ꯄꯨꯔꯛꯂꯦ꯫ ꯃꯌꯨꯝꯗ ꯄꯨꯔꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯂꯥꯏꯀꯠꯅꯔꯝꯃꯤ꯫ ꯃꯐꯝ ꯖꯒꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯆꯠꯀꯅꯨ ꯍꯥꯏꯗꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯏꯃꯥꯟꯅꯕ ꯗꯤꯛꯁꯟꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯥꯏꯕꯤ ꯑꯃ ꯌꯦꯡꯍꯜꯂꯤ꯫ ꯃꯥꯏꯕꯤꯗꯨꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗꯣ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯊꯣꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯗꯨꯃꯛ ꯊꯣꯛꯄꯅꯤ꯫ ꯅꯈꯣꯏꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯈꯔ ꯃꯨꯟꯅ ꯌꯦꯡꯉꯒ ꯑꯗꯨꯃꯛ ꯆꯠꯂꯨ, ꯅꯠꯇ꯭ꯔꯒꯗꯤ ꯃꯐꯝ ꯖꯒꯥꯗꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯌꯥꯝꯅ ꯑꯣꯏꯕꯅꯤ ꯍꯥꯏꯗꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯃ ꯃꯊꯦꯡ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ꯫ ꯏꯃꯥꯟꯅꯕ ꯗꯤꯛꯁꯟ ꯑꯗꯨꯁꯨ ꯐꯔꯛꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯖꯒꯥ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯕ ꯃꯇꯝꯗ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕ ꯗꯤꯛꯁꯟ ꯑꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯇꯨꯡ ꯃꯅꯥꯎꯗ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯖꯒꯥꯁꯤ ꯐꯥꯎꯔꯒ ꯆꯠꯂꯒꯨꯝꯁꯤ,ꯈꯔ ꯀꯣꯏꯔꯁꯨ ꯀꯣꯏꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯑꯗꯨꯃꯛ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯛ ꯍꯥꯏꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯁꯦ ꯁꯨꯡꯆꯠ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯝꯕꯤꯗꯣ ꯍꯧꯖꯤꯛꯃꯛꯁꯨ ꯃꯤ ꯑꯇꯩꯅ ꯊꯦꯡꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯕꯅꯤꯅ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫